Tabada yamna thamoi sokpa paw amadang ngasi ayuk Bisnupur Khopum Road, Tongjai Maril Road, Old Kasar Road ke longsai tubung bilis manak nangna laiba mafam amadang Thambal Nu Higher Secondary School Yairipo ke study tour lakpa gari accident thokre thokdok thokliba mafam ase None District ke Zawdang Tek PS na kuan bani haire laibak thiba thokdok asida mahiroi kaya laikhidre kaya amana sogapan nangkhre chap chaba masingdi haujuk phawbagi oina khangba ngamdre loina na thokdok asi karamna thokibano haibagi matangda haujuk phawbagi oina khangba ngamdre thokdok asigi matangda hena kupa marol khangnana bagidamak makha taba update ngaimina kise thokdok asigi video kaya social media da haujuk kanna circulate tawrakle government athing bakhara piru badage free oina popi thaba yanaba cookie state demand tawrakpane Federation of Haume lamdam asida saidang basingna nungsi chanan laiminaba pamlabade lamdam sigi puwari bu ikai khumnagadabane government athing bakhara piru badage free oina popi thaba yanaba cookie state demand tawrakpani haina Federation of Haumina phongdok pagaloina na Israel ge state ama Manipur da tanpham thokte mitom na yalomi gi puwari khangloi haina Federation of Haumina thadorokpa cherola man haire lubasigi secretary general Yazing BCC na thadorokpa cherola sin hai Cookie State Demand Committee na Central Government oy da bawapam kaya Delhi ge Jantar Mantra da wakat mi phampam duna aran bawapam thamlibadu karisu kana ba phangloi masana masabu Israel ge law stripe ni haije duna Israel da khunda ba hukrabani haibase India government na chapsana khange English singa chanipan kuntra dage ngasi phawba lepta na sangsilaki ba cookie na indigenous oiba yaroi haibase cookie singna khanggadavane indigenous ki wan thok khangda haibase mitop ni na ikai ba khangloi Concocted Anglo Cookie War ni haibase Central Government na mariksum na khange history na record ne adumak na aranba puwari sagaliba singduge mayokta lona yadaba centenary get amade pillar sing government ta lokthong na ba Federation of Haumi na thamba ne maduda saupam thokte Manipur Laingang na Reserve Forest amade Wildlife Sanctuaries area da khundasin basing takthok pada cookie sing na India government ta wakat pada kana ba phangloi government na popi thaba da thingba pibadage free oina popi thaba Yanaba state ama demand tawrakpani haibase India government na khange number 4 opium WY tablet business tawribase chada marfudra ka mapan dasmik mapan de cookie sing ne business asi mapungpha na sathaba yanaba cookie state demand tawrakpani haibase su India government na tana malem gi miyam na khange yek salai leiba lamdam sigi yelong mi singa sago na duna laklaba madde haurakpham oiriba kaubru thangjing amade kaunubu Manipur government na Manipur Ancient and Historical Monument and Archaeological Site and Remand Act 1976 ki makada preserve tauna ba laukthokpada cookie singna saupam thokte lamdam asida saidang basing na nungsi chanana laimina ba pamlabade lamdam asigi puwari bu ikai khumnagadabane sahi lising kaya gi ningtambagi puwari ga sagona raklaba irei pak iramdam ne lamdam asibu kanana ba ipa ipu kaya gi I katkhravane masibu marakta haijalakpa cookie singna macet macet thugaina ba honarakpa ibase masagi mamaida Singjang na yansinjabani haibasi kauruidavane Federation of Haumina lamdam sida laiminari ba purup khudingmak nungsi chanana laiminaba pamme adubu apunbagi saktam thugaina ba honarakpa singi mayokta matam khudingmakta laigani haina cherola sina haire ani suba bora festival loisinkhre nambol bora brand ama oina puthoklaga miyamda phanganana ba honare Govindas Kanglai Ecotourism Development Association keda nambol na sinduna Tha asigi chachat tara dage hauduna numit tara ni chupna satharakpa ani suba nambol bora festival ngahan loisin khre loisin bagi thauram da Manipur Lainga ki Public Works and Youth Affairs and Sport Minister Govindas Konthokjam Education Law and Legislative Affairs Minister Thaunaujam Basanta Kumar keda nambol gi advisor su waidiba environmentalist Dr. Khangembam Samungau Manipur Institute of Management Manipur University Kanchipur gi Professor Dr. Singakham Ibohol Maitay Nambol Police Station ki OC Aribam Navakanta na athoiba mithunglen sing oina saruk yakhe Govindas konthokjam na phongdokibada Manipur asi mahausa lairembige khutsem gi phajaba atopa leibak sing na hena khangnare sana khonabadasu hena khangnare maduda natana chana thangnabage polam sing da thoidokpa mahau amade medicinal value hen bagi su khangnare kiwe chakhau poireiton mapa leibak sing da export tawre Nambol borasu haubada thoidokpa mahau leibana maming chatle maram sina hauba matamde apron lituna afaba thau sisinaduna food safety gi official sing laktuna hygienic waina tawri tabada nungaiba phawwe masi tawdraga de mingchachu thirakanai aduna inglaga su mahau handana ba scientific waina puthokna ba tawhannenge
Aduga sigumba festival tawrakpasina thabak phangdaba naha kayada thabak piduna entrepreneur oirakpada mateng oigane kedana tawrakpasing mai pakpa oirasano amaromda nambolda pokpa thoidokpa singthaningai oidaba Parambir Sakra Mingthol Fangraba Major Zotin Gimingda Sport Memorial Complex Sanabasu Prime Minister Divine Funda Hapna Bakhanakre Haire Minister Basantana Phongdokibada organizer na Nambol Bora ase brand ama oina puthoklaga miyamda phangananaba kanna honari amade kedagi thabak thauramsing ase thagatningai ne Nambol Bora ge ming asi branding tawrase patent right lahorase matungdadi sangai festival tawramdaida miyamda khangan bagum media da white publicity tawduna khangan se brand ambassador khalaga amade hena miyamda khanganana bohna se Sangai Festival manung da tawraga de hena visitor lakadabana hena kanaba launa bohna si hai king Aroi bada tabi di bapum namagpo thagat sare